너희들이 필요하지 되거든요. 네. 김미로. 김미에다 보게 너도 하나 주고. 그래도 한다. 너희들이 필요하지 되거든요. 네. 김미로. 김미에다 보게 너도 하나 주고. 그래도 한다. 그리고 아저씨가 그런 거예요. 이거 그것도 뒤에 안 해봐. 빨리 영대도 왔어. 자. ꯊꯕꯛ ꯇꯧꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯎꯆꯦꯛꯁꯤ ꯂꯥꯛꯄꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯍꯟꯊꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯍꯥꯟꯅ ꯂꯥꯛꯑꯣꯏꯅ ꯈꯜꯂꯨꯕꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯌꯥꯝꯅ ꯐꯖꯅ ꯂꯥꯛꯄ ꯎꯏ꯫ ꯑꯗꯨ ꯉꯁꯤ ꯑꯩꯈꯣꯏ ꯃꯁꯤꯡ ꯊꯤꯔꯒ ꯑꯁꯦꯡꯕ ꯀꯌꯥ ꯂꯥꯛꯀꯦ, ꯀꯔꯝꯕ ꯃꯈꯜꯒꯤ ꯎꯆꯦꯛꯁꯤꯡ ꯂꯥꯛꯀꯦ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤ ꯃꯁꯤꯡ ꯊꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫